ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗꯅ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ? ꯅꯪꯒꯤ ꯅꯨꯡꯁꯤꯒꯤ ꯑꯁꯥꯗ ꯍꯤꯡꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯅꯥꯒꯤ ꯑꯁꯥꯗꯅꯣ ꯂꯦꯝꯍꯧꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤꯅ ꯍꯤꯡꯒꯗꯧꯔꯤꯕ? ꯍꯪꯂꯤꯕ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗꯅ ꯅꯪꯅ ꯏꯐꯝꯗ ꯐꯣꯡꯕꯁꯨ ꯉꯝꯂꯔꯣꯏꯗꯕ ꯄꯥꯎꯈꯨꯝ ꯑꯃ ꯆꯜꯂꯝꯂꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯞꯅ ꯆꯠꯂꯤꯕ ꯏꯊꯥꯅꯨꯡꯗꯒꯤ ꯏꯁꯣꯔ ꯃꯥꯒꯤ ꯀꯔꯝꯕ ꯄꯦꯟꯗꯕ ꯂꯩꯕꯅꯅꯣ ꯏꯐꯝꯗꯒꯤ ꯅꯪꯕꯨ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯤꯕ? ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛꯁꯤꯅ ꯆꯥꯛꯂꯤꯕ ꯊꯃꯣꯏꯁꯤꯗꯤ ꯋꯥꯛꯆꯤꯡꯒꯤ ꯀꯜꯂꯕ ꯎꯂꯦꯟꯅ ꯌꯩꯔꯕꯁꯨ ꯏꯉꯥꯒꯤ ꯅꯣꯡꯖꯨ ꯀꯌꯥ ꯀꯌꯥꯅ ꯆꯥꯝꯂꯕꯁꯨ ꯃꯨꯠꯄꯗꯤ ꯅꯥꯏꯔꯔꯣꯏ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯗꯤ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯀꯥꯏꯅ ꯃꯩꯆꯥꯛꯅꯤ ꯆꯥꯛꯂꯤꯕ꯫